Manipur Hill District Tarukdagi District Council gi makhada pham tongan ba satret yankhe rom lo nabagi order adu amuka cancel tore aduga ADC taruk ki election su pending na adum lei ADC tarukdagi XMDC mayamna su election athubana pangthokna ba central power da chatlaka appeal tawbani Manipur Sarkar na waron drugs thatharibagi makhada Churachandpur jila da su tongan ba drugs adum phare December tang 32 da su Churachandpur police na nupa amadagi brown sugar 696 grams phagatle Chief Minister N. Biren Singh nasu poppy thaba khungi ningthau phawba phagani haire Churachandpur Government College na sinba NSS Special Camp pangthoi Role of Youth in Clean India ani Manipur pumna makna darkar oiba plastic free plastic ga mari leiba item mayam lam khuding da honduk pase yenglaga angang dagi naha miyam na ikhoi khut dali haibase awareness yam darkar lei haiba mayam adu akhang ahaina lecture pikhi Manipur Chief Minister N. Biren Singh na December tang 2022 da hangdokpa alternative farming system Hill District mayam gidam ado yamna thakat ningai ni maramdi chingilam da poppy oiro shifting cultivation mayam sinnaba lambi ama oire masigi anoba system ase thabak oina pangthokpaga chingilam da forest lam yama chawchawba mei tharaga shifting cultivation paikhat pakangbu aduga poppy thaba kangbu miyamna masigi scheme ase soina nama khoi gi hingnaba lambi ama oigani su thajai Churachandpur jila da su poppy thaba lam acres ke rom thukai khre adubu lam khara arapaga chingi lam atei na poppy thaba se dum le Chief Minister N. Biren Singh na poppy thaba khungi ningthau bhawba phagani haire poppy gi maru ase ayamba Myanmar rom dagi posin bani waron drugs paikhatpagi mawong ase yenglaga tribe leaders philanthropic organization ga village authorities mayamna thabak oina lobiradi kharaba kum thokani su khalle poppy thadaba district da selmana su sembiradi competition su khara leigani su khalle ihan hanba oina Churachandpur police station da DGP Manipur P Dongel IPS na mal khana hangdoi district atei gumbana police na case dongan no paikhatpada yamlaina solve toba oigani su khalle Churachandpur jila da ihan hanba oigedoba first mixed martial arts MMA fight competition thoram pangthoi district atei digi MMA fighter su saruk yaure Manipur Sarkar na waron drugs thatharibeda poppy field acre chahum kuntrarom Manipur pumna makta thukaire December tang kun humdoi da Churachandpur police IRB ga district administration na thinghangjang khunda poppy thaba lam acres humpu mangarom thukai bire masigi khun gining thosu police na fare aduga December tang kun mapan da so di langjol khunda poppy field acres tra mangarom thukai bire ga khun gining thosu fare Churachandpur jila December tha manung makta da khun gining thoni fare Manipur pumna makta khun gining tho manga fare haire Chief Minister N. Biren Singh na poppy thaba khun miyambu masa police da surrender tor di case maroy haire poppy thabalam da har yam sizinabagi maramda leihaw yam na mange masigi maram oiraga poppy thabalam singda insang napi ate thaba yadre sarkar na anauba scheme alternative farming system hangdok pase masirom da thabak tawriba miyamna kanawa phangnabagi semsarase ngarang bihang border da leiba wangli khun Myanmar da valley base underground leaders chingbai muyoini nongmaina kapraga asiba hakchang phangle Bahyang Singat subdivision makhada leibase Myanmar ga border oiraga drugs nongmei tungan ba ayan na thingba posin na balambi ama oire handak Chief Minister N. Biren Singh na ILP pithukpa district khudingi DC ga labor commissioner na pithukpa yanaba web portal hangdoi mapandagi Manipur da lakpada online da so ILP loba yarani ILP gi maramda Churachandpur jila da so fake document na lothukpa matam kharada phangi Union Home Minister Manipur khongchat da ngasi Churachandpur jila da Hill District da ihan hanba oiba Churachandpur Medical College adu Union Home Minister Amit Sana sangakhre masi Medical College da MBBS seat chama leibani 2022 da class haukrabani Union Home Minister Manipur khongchat pasida lupa crore 1311 rom chawkhat naba project sem khrabaga aduga tungan ba projects sem naba foundation stone su hangdok pani Churachandpur jila da public miyam na lambi manakta lebraga Union Home Minister bu welcome tawi